इंडिया की प्लेन कायबगी थौदोक्ता लेखिद्रबी क्रू मेंबर कोनब्राई लाटपम गांथोईगी अरोइबा मथौ मंगम ngasi नुमिदांग महाकी पोक्नफम लमदम थौबाल अवांग लेकाइदा पांथोखरे मणिपुर की ओइना नौना मियोय कुंथ्रा हुमदोय कोविड पॉजिटिव ओइरंबा थेंगनखिबगा लोइनना अपुनबा पॉजिटिव केस मसिंग चामगा निफु मंगा सुख्रे ngasi नुंथिल पुंग अनि फावबदा पुन्ना मियोय तरा हुमदोय डिस्चार्ज तौख्रे अमदी सिक्योरिटी फोर्स सिंगना मणिपुर की तोंगान डिस्ट्रिक्ट मरीदा थीबो हुंबा की थबक चथबदा IED सिंग यावना मसिंग यामलबा खुसिखुलाई सिंग अमदी नोंमै मरु कया फागतपा ngamkhre ISCOM मीडिया बु मियेंग ताबिरिबा ख्वाइ पुनमक पिंकी ओक्रमना तरामनो ओक्चरी पाउ संदोकना पिजरी चलिबा था सिगी तांग तरानी थोइदा एयर इंडिया की प्लेन कायबगी थौदोक्ता लेखिद्रबी प्लेन अदुगी क्रू मेंबर कोंगब्राई लाटपम nganthoi असिबा हकचांग ngasi नुंथिल इम्फाल इंटरनेशनल एयरपोर्ट ता थुंगलख्रे nganthoi gi hakchang airport ta yorakle he khangbaga mafam aduda hanana ngaiduna leiramba imung manung gi miyoi sing amadi mari mata yauna leibak miyamna mitlu pirang sinthana kapnakhi airport adu mikap mirau kholna thanki nganthoi gi asiba hakchang adubu airport ta manipur lengak na sinduna leikhidраби gi mafamda state ki thakta aroibo oina ikai khumnabu utkhi इम्फाल एयरपोर्ट मनुंगदा लैंगाक न सिनबा थौरम अदुदा MP बिमोल अकोइजम MLA सूर्य कुमार मणिपुर लैंगाक की सेक्रेटरी टू गवर्नर सुमन सिंह चीफ सेक्रेटरी DGP अमदी मकोक थोंगबो ऑफिशियल सिंह सिक्योरिटी की मियोय कया nganthoi की अपोकपा नंदेश कुमार अपोकपी माला मचे गीतांजलि इमुंग मनुंग की अतै मियोय सिंह मरी मता अमदी महाक नकनरंबा खंगना चानरंबा कयाना अरोइबो ओइना महाकी मफमदा लेकतुने इकाई खुमनखी nganthoi gi mafamda aroiba oina ikai khumnaba lakhiba manipur lenga ki chief secretary prasant kumar singh na phongtorakhibada lamdam asida pokchabi nupi macha anina plane crash ki laibak thiba thodok asida leikhidaba ase lamdam asigi chauna mangjaba amani maru oina thunglakhiba nganthoi gi thawai yaudraba hakchang gi mafamda leibak asina awangba thakta ikai khumnaba amadi awaba phongdokli haikhi Only we are all there together with the family. The whole state is mourning the demise of these two brave girls. I mean, it's sad that one hails from Kanpurpi and one from Thobal. Both were friends. They were working together, and both were snatched away from us in this tragic incident. But then, yes, all we can do at this stage is express our deepest condolence with the family members, and of course, whatever little we can do from our side, we'll do that. It took some time to get the DNA matching done. One girl from Kanpurpi, her DNA was matched earlier, so she was brought in at the request of the family via Dimapur. The funeral has taken place. Yesterday night we got information that the DNA matching. nganthoi na mayum lamdam thobal tamna puthabagi lambida ansam senapati district ki president oiriba atengsang maringna ngaiduna leiramki loinana nganthoi na laikhidaba asida ansam gi maikai dagi yamna nungaitaba fawbaga loinana awaba phongdorakhi amadi mahaki imung manung gi awaba dasu saruk yari haina phongdorakli akhoi gi isan nganthoi na laikhidaba sai association ke site ke sun diplomatic moitaba hawi aduna mahna laikhidabada akhoi gi office ke site ke sun condolence amaso ki family ni awaba so ko siru ke azari aduna nasigi ni sida association de sun sigi with us mabu respect obo ina ko siri set let obo la sa
Kongbrai latpam nganthoi sharmagi thawai yaudraba hakchang na ngasi Imphal International Airport ta yorakpada Manipur lengak na sinduna leikhidrabi ki mafamda ikai khumnaba utpagi thauram pangthoklaba matungda nganthoi gi khoiri nawfam tafam oiriba Thobal awang lekai da puthaduna mahaki eroiba mathau mangam pangthokre nganthoi gi hakchang bu airport tagi Thobal fawba pukhiba duda MP Bimol akoizam yauna lengaki makok thongba official kaya amadi tongan ba mafam singdagi lakna khiba miyoi kayasu sarukyaki nganthoi gi thawai yaudraba hakchang putharakle tabada masing yablaba miyamna lambi gi nakye taleptuna leikhidrabi gi mafamda leikatuna ikai khumnaba utkhi tungda nganthoi gi thawai yaudraba hakchang adu Thobal mela ground da thamduna Thobal gi miyamna leisu katuna ikai khumnaba utkhi Thobal mela ground dagi amuk leikai gi superstar club ki holda Puraktuna Hanagi Chief Minister Okrami Bobi MP Bimol Akoizam Air India ki staff sing amadi laikai ki miyoi sing yauna haikat laikat tamduna leikhidrabi ki mafamda ikai khumnaba utkhi loinana mafam aduda tilliba miyamna minute ani tumina leptuna awaba fongdokhi Air India ki crew members singi matam amadi thabak sindok sinjing tauba makhoi gi roster sembagi thabakta kusi rasi tauriba Air India ki official ahum khudak tagi mafam lokthoknana ba Directorate General of Civil Aviation DGCA na airlines asida khangan khre hairiba official ahum asina DGCA gi makhada piriba instruction singda pendaba amadi makhoi na thabak kahaningba tawhaningba crew members singi roster semtok semjin taubagi damak makhoi gi mathakta airline asigi maikai degishu disciplinary action singsu lokhat kadabani haina pautak pikhi masigi matung tarakpada makhoi ahum gi mathakta airline asigi maikai degi kari karamba thabak lokhatlabage haibadu DGCA da numitarani fawbagi manungda khanghalakadabani haina supalli DGCA gi Flight Standard Directorate ta Assistant Director of Operations Oiriba Himansu Srivastava thokiba cherol amada thabak tagi khudakta lokthoknana ba palliba Air India gi staff ahum adudi Divisional Vice President Chura Singh, Chief Manager DOPS Crew Scheduling Pinky Mittal Amadi Crew Scheduling Planning Payal Arorani Civil Aviation ki Director General dagi thoglakhiba cherol aduda hairiba official ahum asina flight operation tawbada asoiba tawki haibasi masana yazagadabani makoi ahum na aranba thabak tawre haibasi handaki Ahmedabad ta Air India gi plane ama kaikhiba adugi matangda CAE flight amadi crew management system gi air route management system review tawrubada thengnarakibani hairiba Air India gi official ahum asina hanjin na kana bu crew members sing oina nongma gi amadi karamba flight ta karamba crew sing thabak pugadagi haibadu nathaiduna makhoina tawningbada tawduna thabak sindok lamba thengnarakibani hairi Manipur ki oina nauna miyoi kuntraga humdoi COVID positive oikhibaga loinana state asigi COVID positive case ki apunba masing chamagani fumanga sukre masigi manungda miyoi tara humdoi naba faduna discharge tawkhibaga loinana active case chamaga kuntrani thoi leiri COVID-19 status update report amagi matung inna haukiba pungkun marida Manipur ki oina punna miyoi chamaga supna ama COVID test tawkhi madugi manungda miyoi kuntraga humdoi positive oiramba thengna rakhibani Haukiba pungkun mari ki manungda state asida COVID-19 positive oibaki changchada kuntrani thoiga dasmik taret oikhi positive oiba thengna rakraba anauba case sing adudi Imphal West tagi kunga taret Imphal East tagi ahum amadi Thobal dagi ahum ni Manipur ki oina hausik fawbada punna miyoi chamri ga homfu mapan test tawkhre hauzi COVID-19 positive oibadagi miyoi chamaga kungani thoi home isolation tawduna lairi Haukiba pungkun mari asida security force singna Manipur ki tongan ba district mari da thiba humba ki tabak chathabada IED sing yauna masing yamlaba khusukulai sing amadi nongmai maru kaya fagat pangam khre Manipur police ki control room dagi thorakiba cherol amada ngarang Imphal East district ki manung chana leiba yaingang pokpi police na koliba moyongphung sanasabi ching pareng dagi khusukulai sing fagat ki maduda .303 gi bipod yauba rifle 303 ki maru sing heavy caliber motar
कार बॉम्ब सिंह बर्मिस IED बाउफेंग रेडियो सेट पिस्टल अमदी मरु सिंह नंबर 36 हैंड ग्रेनेड सिंह ओ रिंग ग्रेनेड नंबर 8 WP ग्रेनेड BP जैकेट प्लेट सिंह कया यावरी अमरोमदा डिस्ट्रिक्ट असिमकी मनुंग चलिबा लमलाई पुलिस स्टेशन न कोलिबा फकनुंग खुलगी चिंखई चिंखोंगदगी इंसास LMG इंसास राइफल SLR राइफल स्नाइपर राइफल .32 इंसास अमदी SLR की कापयारीबा मरु सिंह MTKs कया टियर स्मोक सेल रबर बुलेट BP जैकेट कया अमसु फागतखी अमरोमदा कक्चिंग डिस्ट्रिक्ट की मनुंग चन लैबा नोंगमाइखोंग मखा लैकायदगी SMG कार्बाइन AK-47 राइफल सिंगल बैरल नोंगमई 9mm पिस्टल IED सिंह स्कोप लेंस ट्यूब लॉन्चिंग नंबर 36 HE ग्रेनेड एंटी राइड रबर बुलेट PEK नोंगमई मरु मखल कया केमोफ्लाज BP जंगल बूट सिंह फंखी कांगपोकपी डिस्ट्रिक्ट की एल फाइकोट अमदी लैलोन वाइपई खुल अनी की लोनबा मफम अमदा पुंपी गन SLR रेडियो सेट बाउफेंग IED सिंह फागत पंगमखी थौबाल डिस्ट्रिक्ट की ग्वारोक महादेव चिंखोंगदगी SLR SMG कार्बाइन 9mm पिस्टल नंबर 36 HE हैंड ग्रेनेड नोंगमई मरु मखल कया मरुम डेटोनेटर हेलमेट ट्यूब लॉन्चिंग WP ग्रीन 80 MK ग्रेनेड एंटी राइड रबर बुलेट वायरलेस हैंड सेट सिंह फागत पंगमखी Security Force nangarang Imphal West ki manung chaliba mayang Imphal thana mamang thongkhongdagi lona thingkraba lalahulup PWG ki miyoi ama fari hairi faraba miyoi adudi mayang Imphal thana wangkhai lekhaidagi yanglem Sadananda Singh kawi mahaki mafamdagi mobile phone amaga konana PWG ki demand letter taramapan ga fangle hairi All Manipur United Clubs Organization Amuko Amad United Committee Manipur UCM Napullaga Semba Kungamari Shiba The Great June Uprising Unity Day ki Observation Committee na Sinduna Adunga Inkum Jali Singh Aniga Amagi June Tarani Panda Manipur ki Apunbagi Saktam Ngakna Bahaiduna Changsin Kiba Miyam ki Khongjang da Thawai na Ponta Pikraba Athobi Singhi Yatafam Oriba ke Krupa Tahandak Tha Sigi June Tarani Panda Pangtho Kiba Thoram Aduda Miyam na Haikat Laikat Tambiduna Manipur ki Apunba Saktam Gidamak da Thawai na Ponta Pikraba Athobi Singi Mafamda Ikai Kumnaba Utkiba Adugidamak Observation Committee Asigi Maikai Digi Thagat Pafongdorakli Kungamari Shuba The Great June Uprising Unity Day 2025 की Publicity Subcommittee की Convener Haisnam Foreign Mangang na Thadorakiba Chirol Amada Makha Taraduna June Taranipan ki Thauram Pangthokpam ama Oiriba ke Krupat Puluna na Thamnabagidamak Environment and Climate Change Government of Manipur Kangla Fort Board Amadi Imphal Municipal Corporation IMC na lamtu sengbagi thabak Jathabikiba Amadi Thauram Asibu Mapung Fananaba Sinlangbada Tongan ba Makhal gi Pochai na Chingba Mateng Pangpirak Pasing Loinana ke Krupat Rims Amadi Jenims da blood donation Taukiba Pukchel Chauba Ichil Inaw Sing Amadi Makhoiba Mateng Pangkiba Indian Red Cross Society Imphal Rims Amadi Jenims Blood Bank ki staff sing pusu thagat pafong dorok pagal loinana ikai khumnabu ulakli loinana June tarani pan ki thoram asi pangthokpada Pamdaba Thokdok Sing Thoktanaba, Hotna Kibada Natana Atai Mateng Kaya Pangbira Kiba, Manipur Police ki personnel Sing Amadi Miyam the Park Sana, Paudam Kiba, Print and Electronic Media ki Ichil Inaw Sing Loinana, Observation Committee Pupung Thogat Pikiba Pumna Magpu, Committee Asinangam Kailaitana Thagat Pafong Dorakli. Sun Club Mong Sangkai Amadi MS Chingkalen Optical Anina Kusam Naduna Nong Magyoiba Free Eye Checkup Camp Amangasi Mong Sangkai Bore Makong Manakta Leiba Sun Club Ki Sanglenda Pangthokre Hariba Campa Duda Mid Mayek Seng na Udaba Ngogdong Leiba Mid Ki Tongan ba Makhalgi Laina Sing Lem na Laying Kibada Natana Power Yauba Spec Loning ba Lairabasu Ahong ba Mamalda Fangan bagi Kudong Chabasu Piki Ngasiki Thoramatuda Sun Club Mong Sangkai na Koliba Laikai Singdagi Lakpa Mioi Chama Henbada Sarukyara Duna Met Laying Ki Amadi Lem na Laying bagi Campasida MS Chingkalen Optical Gi Maikai the Ginning Tina Laying but Tapcha Takibada Natana Club Ki Volunteer Singnasu Achauba Thodang Loki Lunana Lem na Mit Laying bagi Thoram Aduga Mari Lainana Sun Club Mong Sangkai ki General Secretary Thodam Rohini Kumarna Fongtora Kibada Lamdam Masida Haurakliba Naha Singdagi Hauraga Ahal Faubada Ladiba Mioi Singna Mobile Sizina Bagi Chang Asuki Matik Wankalakli Masina Mioi Kayagi Mitta Soglak Payabada Natana Laina Sing Form Torok Payana Leirakli Bani Maramaduna Mitki Laina Kayadagi Aikoi Kudimak Naktok Tuna Tamna Bagi Pandam Da Club Asina Koli Balaikai Singi Oina Mit Lying Bagi Thorum Asi Pangtok Pani Hairi
ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯍꯥꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄꯤꯇꯔ ꯁꯂꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯥꯔꯃꯔꯁ ꯐꯤꯜ ꯂꯦꯚꯦꯜ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ऑन यूज ऑफ बायो फर्टिलाइजर इन राइस कल्टिवेशन की मतंगदा डिपार्टमेंट ऑफ एग्रीकल्चर गवर्नमेंट ऑफ मणिपुर अमदी ग्रीन बायोटेक इको सोल्यूशन प्राइवेट लिमिटेड अनिना खुसमनदुना लमलाई अवांग लेकाई की लाइनिंग थौ पुरैरोंबा मंदोपता पांगथोकपा थौरम अदुगा मरी लेनेना फोंगदोखिबनी थौरम अदुदा एग्रीकल्चर डिपार्टमेंट की प्रिंसिपल सेक्रेटरी अरुण कुमार IAS अमदी एग्रीकल्चर डिपार्टमेंट की डायरेक्टर पीटर सलाम MCS अमदी एक्सपर्ट कयाना सरुकियाखी अमदी एक्सपर्ट सिंगना लौमी सिंगदा बायो फर्टिलाइजर मतौ करमना सिजिनगरी हाइबगी मतंगदा डेमोन्स्ट्रेशन उत्तुना खंगनखी पीटर सलामना मखाताना हाइखिबदा एग्रीकल्चर डिपार्टमेंट जून 13 की हौदुना मणिपुर की तोंगान तोंगान मफम सिंगदा चतुना मतम चाना हार फंगहननबा प्रोग्राम कया पांगथोक्तुना लाकली डिपार्टमेंट असिना लौमी सिंगदा हार वातना फंगली हाइरगसु यारिबा मखा यूरिया हाइरिबा हार असि सिजिनबिगनु हार असि की महुत्ता बायो फर्टिलाइजर की ना महुत सिननबा लौमी सिंगदा अवेयरनेस कया चथदुना लाकली यूरिया हाइरिबा हार मखल असि सिजिनबा तारगसु चही खुदिंगी हार सिजिनबा हंथहंदुना नेचुरल फार्मिंग अमदी ऑर्गेनिक फार्मिंग रोमदा ओंथोकननबा ngasiगी थौरम असि पांगथोकपनी महाकना हाई इम्फाल ईस्ट इम्फाल वेस्ट अमदी थौबाल डिस्ट्रिक्ट तगी लौ संगम चनी का कुनगा मंगा असिदा यूरिया सिजिनबगी चांग असि चादा कुनगा मंगा रोम हंथहंदुना अवाट चादा कुनगा मंगा अदु बायो फर्टिलाइजर न महुत सिंदुना बायो फर्टिलाइजर सिजिनगनी हाइबा अदु एक्सपर्ट सिंगना लौमी सिंगदा ताकपी तंबीबगी थबक चथरकपनी लोइनना बायो फर्टिलाइजर सिजिनबना लौ की पोथोक चादा तरा हेंकदकनी हाइनसु पानरी अमदी एग्रीकल्चर डिपार्टमेंट ना बायो फर्टिलाइजर की पोलम सिंग अमदी वैरायटी अफबा फौदी सिंग असि ICAR KVK दगी केजी द लुपा होमफू द लौदुना लौमी सिंगदा लुपा तरुकता फंगहंदुना लौमी सिंगदा यंथोकपनी लौमी सिंगदा पुन्ना मेट्रिक टन अहुम रोमगी चांगदा लौमी सिंगना पांबा फौदी अमदी बायो फर्टिलाइजर सिंग फंगनखी हाइकी ngasi program sida khoi cover tawdoise khoi lamlai gi Imphal East district sida sangam chamag yankhai mungni aduga Imphal West rom dana sangam yankhai mungni aduga Thawbal rom dana sangam kunmanga mungni haiba sangam chani ga kunmanga muk sida khoi gi urea si chada humdra manga muk sinaraga hana gi chang dagi kunmanga handaba kunmanga per 25% handaraga madugi handharaiba chang adu bio fertilizer na mahut sinjanbani हारिबा बायो फर्टिलाइजर से कमाइन सिंजनगनी हाइबसी अखोय इराय लाइन तबसु यादे अदुदा करम कांदा बायो फर्टिलाइजर से करम काम चांगदा चाइ बाइना अखोय एक्सपर्ट मैम नंगसी अखोयगी थोगरिबा अखोयगी वॉलंटियर फार्मर मैम से ताकपीगनी इम्फाल ईस्ट की न्यू चेकोन दलाइबा कम्युनिटी हॉल वांखई असेंबली कॉन्स्टिट्युएंसी की MLA थागजम अरुण कुमार सिंह नंगसी हौनबी मतुंग इन संगाख्रे हाइरिबा कम्युनिटी हॉल संगाबगी थौरम अदुदा वांखई एसी की MLA थागजम अरुण कुमार सिंह न्यू चेकोन सीनियर सिटीजन सोसाइटी की फाउंडर प्रेसिडेंट लोंगजम नीलमली सिंह एडवाइजर लौरेंबम विनोद सिंह अमदी जनरल सेक्रेटरी थोकचम बिरमंगोल सिंह ना मरु ओइबा मिथुंगलेन सिंह ओइना सरुक याखी थौरम अदुगा मरी लेनना MLA थागजम अरुण कुमार ना फोंगदोखिबदा हौजिकी सुमांग थेलोंगना चिंगबा सिंह कया लैसिलक्तबना मरम ओइरगा मियामगिदमक्ता कम्युनिटी हॉल असि मरु ओइरकपदगी सेमगत सागतपनी हाइखी इसिंग जाव से मरम मरका जरमी थोड़ी मतिक सोए तब नुआई के ना ये कि जम के मतलब का एक्सीडेंट होना सिगना हो याव ना मुझे सेवा सगना में तो उसी तो प्लान दिन वे बने आया ममांग की तरफ ना की इसको ना कंपनी का सीनियर का सेम तो नहीं आई के तो ना लंबी या फिर पूरा विषय लंबी या के तो सेम हो गई है तो नो से वो सेम तो हो गई बनी हम आका अरामबाई टेंगोल न्यू दिल्ली ब्रांच ना हौजिक न्यू दिल्ली की एम्स की नेफ्रोलॉजी डिपार्टमेंट दा किडनी ट्रांसप्लांट की दमक लायंगदुना लेरिबी चुरचानपुर की मैतै खुल ओइरिबा लैमराम लैकाई दगी मसागी चही 29 सुरबी निंगथौजम सोफिया देवी ना लायंगबदा ई की अवाटपा लैबदगी दिल्ली की तोंगान तोंगान मफम दा लेरिबा अरामबाई टेंगोल की थौमी सिंगना ई की मतेंग पांखरे हाइरी सीनियर
Citizen Society Khundrakpam Assembly Constituency gi ahal oiraba miyamna saruk yaduna ngarang Ram School Pangaida International Day of Yoga gi thoram pangthokre thoram aduda maru oina yoga master instructor Vishwa Hindi Parishad Manipur Prant ki member kaya loinana nupa macha nupi macha singsu saruk yaduna pangthokhi thoram aduda society asigi secretary Dr. Khetri Mayum Kala Singna palan thoram asiga mari leinana wafam kaya thamki We Care Skill Solution Manipur gi Managing Director Wangkhairakpam Simran Singh amadi India ki maming leiraba lila Ambience Convention Hotel New Delhi ga MOU sign taunakre mamang dagi shu hairiba lila Ambience Convention asida Manipur dagi miyo yangkhai dagi hena thabak piduna lakhibaga mari leinana makha tana Manipur dagi thabak fangriba skill leiraba thabak thiriba naha kaya busu We Care Skill Solution ga khusam naraga makha tana company asina leptana thabak pikhigani hairi Lions Club of Oinam Bisnupur District Yogasana Sports Association amadi 33 AR Maibam Post punna khusam naduna ngasi ayuk Oinam Public Hall da taramathoi ga shuba International Day of Yoga gi thoram pangthokre thoram aduda Lions Club of Oinam gi President Lion Dr. Thingbaizam Swaran Kumar Singh, District Yogasana Sports Association ki RK Birendrajit, 33 AR Maibam Post ki Sub Major SA Thangal na saruk yakhi, punna miyoy marfu na saruk yadu na tongan pa asana kaya tawkiba yoga ki thoram atuda Sencon Boarding Center Oinam Bazar ki mahiroi singsu saruk yakhi. Pau ki marak thatna aten ba break amakhak lausari. I come from Ukro, a small town in Manipur. While growing up, I didn't always see how my voice could shape decision. But I've learned something important. Every vote counts. And it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Break ki matungda mayam pamukana taramna okchari makhata pa pau pizari. Maibam Guru Tomba Singkang Leipak Masek Mangal Charitable Trust na sinduna Maibam Guru Tomba Singkang Leipak Masek Mangal Charitable Trust and new production of Khongjom Parva Moirang Kangleirolgi Ahom Suva Foundation Day Thoram ngasi kai samthong longjam leikai maning irom pukri mapal da pangthokre Thoram aduga mari leinana actor director amadi producer oriba Uripok Achom leikai dagi Mangkhom Mani Mongsaba Manipur traditional top grade traditional folk artist AIR Imphal Sagol Ban Salam leikai dagi Padmabati Thambalaima ACRT Nepra Company ki Secretary S. Singhajit Singh Sangit Vidyalaya Tentha Haibungi Guru Ipungo Sharma amadi Sangit Natak North East ki Advisor Committee Member S.I. Nava Sharma Volcanona Maru Oiba Mithunglen Singh Oina Saruk Yakhi Ngasi ki thoram aduga mari leinana Sangit Natak North East ki Advisor Committee Member S.I. Nava Sharma na phongdoki beda hanadi iram damgi Asi culture asina masak tak tuna lakpani adubu haujikti games and sports ta masak tak padauna tauna rakli haiba art ki platform khuding makta leiriba artist singbu miyamna yokhat piba mathau tai loinana artist singna marang kaina leirakpa matamda iramdam gi culture asina hana go malemda masak tak pada mamang thaba ngamgani haiki culture se koi mang thana chatini culture na Manipur sakta hojik the sports na Manipur sakta padung dawre mandi sports ki sina ke doge habda no at the mafam chan ma ki thawgi khangi ama khang national level international level oilom phang but I home lag the culture is recur swantara padung lag artists ki tamba university da natraga Jawaharlal Nehru Academy daga tamba ma ki ma tuan no farm da tambur mutunda kari mut kana ba phang tab ma ki mafam ma phang da pingbagi adum ba sentok culture na lehubu ya ko am khas phang da sankitung gi oja sin si hoje si sankiton si chahi anyum si
एक पेड़ माँ के नाम 2.0 हाइबा वाखलोंदा वर्ल्ड एनवायरनमेंट डे 2025 का मरी लेना बिष्णुपुर डिस्ट्रिक्ट की मनुंग चन्ना लेबा उतलव हाई स्कूल दा ngasisu उ चारा थाबा की थोरम पांगथोखरे ngasi की उमंग वांगमंग कोक्सिलकलिबा सिना पिरकपा चैथेंग हंतहनबा हाइबा की पांदमदा मणिपुर लंगा के एजुकेशन इंजीनियरिंग विंग डिपार्टमेंट ऑफ एजुकेशन एस ना मणिपुर दा लेबा लंगा की स्कूल खुदिंग दा उ चारा कया थाना बा पाइखलकपगी थौरांग अमा ओइना पांगथोकिबा थौरम अदुदा एक्स यूनियन मिनिस्टर थौनाउजम चाउबा एजुकेशन एस के सेक्रेटरी नावरेम प्रवीण डायरेक्टर एनजी भोगेंद्र मैतई समग्र शिक्षा मणिपुर की ASPD एलिमेंट्री सोराइसम डेविड एजुकेशन एस के चीफ फाइनेंस ऑफिसर सनातोंबी बसस्पति मयूम जेडीओ जोन 4 बिष्णुपुर ए गुनामणि अमदी अतई मकोक थोंगबा ऑफिशियल सिंसु सरुक याखी लोइनना उतलव गवर्नमेंट मॉडल हाई स्कूल की कैंपस की अकोइबदा उ चारा चनी ग यांखैरोम थाखिबा दुगा मरी लेनना एजुकेशन एस के सेक्रेटरी नावरेम प्रवीण ना स्कूल असिगी सेमगत सागतलिबा थबक सिंसु येंगसिनखी अमरोमदा नंबोल केंद्र की मनुंग चन्ना लेबा लांगपोक कक्याय अपर प्राइमरी स्कूल दसु ngasi उचारा चहुम लोम सुथाकी हाइरी Coalition Against Drugs and Alcohol kadana sinduna nongmagi oiba academic awareness program amangasi Imphal West ki Iroi Sembada leiba Moral Education Center da pangthokre hairiba thauramatuda Moral Education Center Iroi Semba ki secretary Laurembam Rajabidu amadi kadagi vice president Ningthauzam Doren na athoiba mithunglen sing oina sarukyaki ngasi gi awareness program atuda resource person oina sarukyaki ba kadagi general secretary Takhelambam Git Chandra Maitai na phongdokhibada khunai asigi mipum khuding magna masagi leizaba potential sing asi afaba thabak thorom da puthokna sizinarabadi khunai asi da chawkhatpa ama purakpada natana nisa sizinabagi changsu hanta halagani hairiba mayai ka bachinjak sing asi phatte khanglabani na mairoi singna kaidonung da test tawge khaloidabani Nisa asi amurak natraga anirak test tawbagi hainabi oiraktuna regular oina sizinaraktuna edition oirakpa yaudaba sunate maramaduna mayai ka bachinjak asi marufangna manipur dagi muthanana bohotna bada mama mapa oiriba sing school gi oja sing amadi ima maira paibi sing gi oinasu achauba thodang lei haiki Senthok lambi watlaba mioi singna ana ek yaurokpa matamda layeng Laingakna kannana bakaya piriba PMJAY card amadi CMHT health card yenthokpagi thoram ama ngasi nambol AC gi manung chana leiba Naurem Panthoibi kaithel da pangthokre Thoramatuda Nambol AC की MLA थौनाउजम बसंत कुमार BJP नंबोल मंडल की प्रेसिडेंट अहोंग सांगबम जितेन फॉर्मर जेडीओ बिष्णुपुर नोंगथोंबम चिंखैना अथोइबा मिथुंगलेन सिंह ओइना सरुक याखी थोरमदुदा नंबोल नावरेम की नौना सारबा CMHT कार्ड लिसिंग अमगा चामा अमदी PMJAY की कार्ड लिसिंग अहुमगा चनीरोम यंथोखी ngasi की थोरमदुगा मरी लेनना नंबोल AC की MLA थौनाउजम बसंत कुमार न फोंगदोखिबदा नंबोल AC न कोलिबा मफम असि नोंग खजितंग चुबा मतमदा इसिंग चावगन lamdam ama oigali mahakna MLA ama oina miyamda thagat pirakpa oibana miyam gi chawkhat thaurang paikhatpagi saruk ama oina ikang thagi matamda turel khonglung tenghoba asina nongju tha matamda ising chawbagi mami tadre haibayai amadi lambi sorok na chingba singsu matamga chunaba ma ongda semnana bakan hotnari bani housing maki oina su lambi sembagi thabak sing leptana chatharakpada natana namboldagi hauraga kongkham naurem isok Sanjembam Maijrao Kakyai Fauraga Nambol Yorokpa Ring Road Amasu Semnana Bahotnari Haina Makataki Kungamathoi Shuba Apunba Nupilup Anul Bishnupur District Manipur gi Kungamathoi Shuba Foundation Day Thauram ngasi Bishnupur da leiba Kiamba Ningsing Sanglen da pangthokre Thoramadu da Anul gi President El Pramo Nupi Samaj ki President Thokchom Ramani Tami Chingmi ki President Yambe Momon Nongpok Laingak Apunba Nupilup ki President Yumlemba Mema Thobal Ima gi President Thingbaizam Ibeyaima Amadi Machalai magi President Wangkhai Mayum Amusanana Athoiba Mitunglen Sing oina saruk yakhi Thoramadu da Anul gi Kraba Thomi Om gi mafam da lei sukatune kai khumna bu utki amadi Anul na Manipur da leiriba CSO singa chatmina duna khunai asi chawkhanana ba amadi luraba tanfam kaya da khunai asi kanana ba hotna bada lawkiba thodang kaya gi matang da mioi kaya na ningsing hanki ngasi gi thoromatu da district asi gi mathau toriba media person sing amadi CSO singi luchingba sing da nat ki lengyan fi yanduna ikai khumna bu utki thoromatu ga mari leinana maitai society Churachandpur ki luchingba ama
amana phongtokibada iramdam manipur asi karamba fibam da lakatagi haibasi hausiksu tamba ngamdaba fibam amada aikhoigi miyam asi tangdu leitadana leiribani aikhoigi pandam amagi damakta khongjang ama changsinba matamda banna chingba tawbada ban lauthokliba organization aduna lauthokhiba chana kanglon sing adugidagi hendokna mafam kayada ahenbe action sing tawba yaurokpa asisu laibak thiba amani masigumba kaya asina wahaugadawriba asi aikhoi maselgi maraktani maram aduna matungda thokhaningda ba thodok sing thoktana ba COSO singna hotnaba mathau tai haiki Bisnupur Ward number 4 dagi Samurai Latpam Roma Devi gi Laioi Khraba Machanupa Gorbachev Sarmana Laikhidabada Thabum ohum farakpaga mari leinana ngasi Taubul Khoizumanda leiba Palem Panthau Sanglen Old Age Home da leiriba ahal singda achamba chaklen ama kachaduna Gorbachev ki thawaina mapu gi khuya da ingna chikna leikhina ba thauni khre home asida leiriba ahal oirba singna chaklen katpa duda Samurai Latpam Roma ga loinana mahaki imung manung gi mioi sing su saruk yakhi mahakna phongdo khibada home asida leiriba Ishwar ki masak oiraba macha masu singna yengsin bi ba watlaba ahal singa sida miyamna mioi bagi minungsi utpiduna angamba mateng pangba asi Ishwarna karigumba khara katpaga chap manai matung tarakpadasu miyamna home asida leiriba ahal singi yaifa thaurangi thabak singda angamba thaudang lauminasi haiki Iran na khudakta ing tapagi lambida hanjilakna ba honagadabani karigumba honarakta batarabadi Iran da thokaningda ba thokdo kaya thoklakpa yai haina United States ki President Donald Trump na phongdokre India gi pungfam da ngasi ayu anganbada miyam da piba warol amada United States ki military kanguna Iran gi nuclear gi potlam sing thamba mafam ahumda attack chathaki haina laukthoki chathaki ba attack adu ki paukhum oina karigumba Iran na makhut halakpa tarabadi Iran ta chauna akai atoi thoklakpa yai haina Jackson wafam thamlaki Iran da chathaki ba attack adu ki matang da palladuna President Trump na social media platform amada phongdoki ba wafam oina United States ki lanmi singna Iran gi Natanz amadi Isfahanda B2 bomber sizinaduna pound lising kuntra lumba bomb taruk loinana TLA kuntra cruise missile sing kapthaki Makhatana Iran gi luchingba singda akaknaba wafam khanghalladuna luchingba sing asina khudakta condition amata yaudana surrender tawgadabani karigumba tawdaba tarabadi Israel ga loinana US na Iran bu maru Phuktatuna manghangani haiki ngasi ayuk miyamda wangangbagi matam aduda Donald Trump ka loinana Vice President JD Vance Secretary of State Marco Rubio amadi Defense Secretary Pete Hegseth su saruk yaki Hauzik sanabaki pau thamjari Oduna lakliba July ani fauba Kerala na yumpu oiduna Trishur gi VKN Menon Indoor Stadium da pangthoka doriba National Arm Wrestling and Para Arm Wrestling Championship ta sarukyaga doriba Manipur gi sanaroi amadi official sing da uniform khusinaduna pukning thawgat khre loinana yaifa paujel pi khre ngasi Manipur Arm Wrestling Association asinduna singjamei gi EGC complex da Chamlaba Thoram Amagaloinana National Championship the Sarukyaga Doriba Arm Wrestler Sing Amadi Official Sing da Uniform Adu Khusina Kibani Khusinaba Aduda Manipur Arm Wrestling Association ki President Dr. L. Sarat Amadi Manipur Arm Wrestling Association ki Vice President Langpok Lakpam Debena Sanaroi Amadi Official Sing da Uniform Khusina Duna Yaifa Paujel Piki Kerala da Pangthoka Doriba National Championship Asida Manipur gi Oina Nupi Arm Wrestler Amayauraga Punna Arm Wrestler Kunga Taruk na Sarukyaragani Manipur ki team Asibu Shyam Kishore Maitai na team captain L Chitreshwar na team coach amadi manager da K Sarat Chandra na oiragani Manipur ki team asi chatliba tha sigi kun gatareta Kerala gi damakta Imphal thadoklagani
Athletic Association of Manipur na sinduna unit tarani thogi apun basana roi chahum henbana saruk yaduna Khumal Lampak Sports Complex ki main stadium da tha sigi kundagi hauduna chatharaki ba nifumari super state age group athletic championship asida MMC Mongkhang lambi na gold medal kun silver medal tarahumdoi amadi bronze medal manga punna medal kun tragani pan lauduna overall team champion ki title lauki CWC Nungoida gold medal taratare silver medal tara amadi bronze medal tara mapan punna medal chamri fanglaga team runners up ki title lauki championship asida BYCL gi athlete MD Dawat Khan na point chamapan marfu fangduna best athlete boys ki title lauki MMC gi athlete SH Sanjana na point Chanipan ga humbudra fanglaga best athlete girl gi title lauki championship asigi ngasi pangthokiba under 16 boys ki meter 600 ki lamjelda MMC gi athlete M Mithoi nganbana gold TS Gita Kumarna silver amadi IC Teragi athlete CHI Fapana bronze medal lauki championship asida tongan pe event singda medal laukraba athlete sing the Athletic Association Manipur ki official singna medal khusin aduna ikai khumnaki amaromda AAM gi technical chairman S Rameshwar na phongtoki bada lamdam asida coach masing yamna watli maramaduna mari leneri ba department amatik chaba coach lobi na ba pukning sing silakli अखोई स्टेट लेवल की अखोई एसोसिएशन से सगत पिबा कोचेस सिंग मत मरांग खाइना लेहनबा मरो एना मफम खुदी कोचेस हम लेहनबा डिस्ट्रिक्ट खुदिंग की कोचेस अमानी अमानी लेहनबा स्टेट लेवल की कोचेस सिंग वाली सिंग जे कोई मणिपुर गवर्नमेंट नसु मची यंगबिरगा मतिक चाबा कोचेस सिंग लक्षण दिबा All Manipur Football Association asinduna chatharakliba taramanga suba Amfa Senior Women's Football League kingasi Lamlong Thongkhong Artificial Turf Ground sanakiba YWC Langthabalna YWC Thambal Khongbu goal ani amada maithiba pikre match asi maipakpa ngamkraba YWC Langthabal gi goal ani adu chingangbam Bino Balana match ki minute nifutaret amadi humbudra taret chatpada chanki match asida YWC Thambal Khonggi amata ngairaba golna match ki minute nifu humdoi chatpada Yensem Bam Jandiana chanki chatharakli balik asigi hayeng match lairoi thasigi kunga mari ki ayuk pung tara tabada ESU Wangkhai amadi MPSC Manipur Police na sanaragani loisilakpada maruiba pau amukhana thamjari Air India ki plane kai bagi thongdokta laikhidrabi crew member Konbrai Latpam Nganthoigi aroiba mathau mangam ngasi numidang mahaki pokna famlamdam Thobal awang laikai da pangthokre Manipur gi oina nauna miyoi kuntra humdoi COVID positive oiramba thengna khibaga loinana apunba positive case masing chamaga nifu manga sukre ngasi nungthil pung ani faubada punna miyoi tara humdoi discharge tawkre amadi security force singna Manipur gi tongan ba district marida thibo humba gi thabak chathabada IED sing yauna masing yamlaba khusukulai sing amadi nongmai maru kaya fagat pangamkre ISCOM media gi Manipuri pau ngasi gi oinati matang swaisa loisinjare Manipur amadi malem gi tongan pa mafam sing da thokliba I pau sing gi damak ISCOM media bu mityeng ta duna leibiu